ꯍꯜꯂꯣ ꯂꯤꯟꯊꯣꯏ 이베마 ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦꯅ ꯁꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟꯒ ꯇꯧꯒꯗꯕꯗꯣ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯩꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯔꯤꯕ꯭ꯔꯣ ꯁꯥꯎꯗꯤꯌꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯅꯣꯡꯗꯗꯤ ꯃꯁꯛ ꯈꯪꯅꯍꯜꯂꯨꯗꯅ ꯃꯤ ꯃꯆꯥꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯅꯨꯄꯤ ꯀꯥꯏꯗꯣ ꯈꯔ ꯂꯩꯔꯗꯤ ꯑꯣꯏꯈ꯭ꯔꯅꯤꯅꯦ ꯅꯠꯇ꯭ꯔꯅꯦ ꯂꯪꯂꯦꯟ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯂꯪꯂꯦꯟ ꯂꯤꯟꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯔꯧ ꯌꯥꯝ ꯂꯩꯕ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯁꯨꯅꯦ ꯃꯤꯕꯨ ꯆꯩꯔꯤ ꯃꯈꯩ ꯄꯦꯟꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯕ ꯇꯨꯡꯃꯥꯡ ꯌꯦꯡꯕ ꯍꯩꯇꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯉꯁꯤꯗꯤ ꯊꯦꯝꯖꯤꯟꯖꯕ ꯉꯝꯗ꯭ꯔꯤ ꯂꯪꯂꯦꯟ ꯂꯤꯟꯊꯣꯏꯁꯦ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯁꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯉꯥꯡꯈꯤꯕꯗꯣ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛꯇꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯁꯍꯔ ꯂꯦꯝꯕꯗ ꯁꯦꯡꯗꯣꯛꯆꯒꯦ ꯂꯪꯂꯦꯟ ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯃꯨꯊꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯄ꯭ꯂꯤꯁ ꯂꯪꯂꯦꯟ ꯑꯩꯕꯨ ꯁꯍꯔ ꯂꯦꯝꯕꯒ ꯑꯃꯨꯛꯇꯗꯤ ꯎꯅꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯂꯤꯟꯊꯣꯏ ꯁꯦ ꯀꯞꯀꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯅꯪ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯔꯧꯅꯔꯁꯨ ꯁꯥꯎꯅꯔꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯒ ꯃꯔꯨꯞ ꯑꯃꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯌꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯨꯅꯦ ꯍꯌꯦꯡꯃꯛ ꯅꯪꯒ ꯂꯦꯝꯕꯒ ꯎꯅꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯑꯩ ꯊꯝꯃꯒꯦ ꯂꯤꯟꯊꯣꯏ Hello? Hello? Langlen? Tarbo? Langlen aje? Kaidore nasang ngamdrabo? ꯂꯣꯛ ꯇꯧꯒꯦ ꯇꯧꯕ Guliga chadrabo? ꯆꯥꯗꯦ Hidak chadradi phararoye. Kayam thenga janu?
ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯥꯔꯃꯥꯁꯤꯗꯣ ꯑꯗꯨꯗꯗꯤ ꯊꯣꯡ ꯍꯥꯡꯉꯝꯒꯅꯤ ꯑꯩ ꯊꯦꯡꯉꯁꯨ ꯊꯦꯡꯅꯅꯦ ꯍꯤꯗꯥꯛꯁꯤꯡꯗꯣ ꯂꯧꯔꯛꯀꯦ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯈꯤꯒꯦꯀꯣ ꯂꯦꯝꯕ ꯇꯥꯔꯕꯣ ꯂꯦꯝꯕ ꯀꯩꯅꯣ ꯇꯥꯏꯌꯦ ꯃꯤ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯈꯤꯒꯦꯕ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯃꯅꯥꯛ ꯌꯧꯔꯒꯅꯦ ꯐꯣꯟ ꯇꯧꯔꯛꯀꯦꯕ ꯁꯦ ꯊꯝꯃꯣꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯩꯃꯥ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯂꯣꯛ ꯇꯧꯔꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯅꯪꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅ ꯆꯥꯍꯤꯡ ꯇꯣꯛꯀꯦ ꯇꯧꯕꯅꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯝꯇ ꯎꯅꯁꯦ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯀꯔꯤ ꯑꯊꯨꯕ ꯂꯩꯔꯒꯦꯕ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯍꯌꯦꯡꯗꯣ ꯅꯪ ꯑꯣꯐꯤꯁꯇꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯑꯪꯀꯜ ꯍꯣꯏꯗꯅꯦ ꯅꯪꯕꯨ ꯉꯥꯏꯔꯝꯗꯣꯏꯅꯦ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦꯕ ꯑꯩ ꯀꯩꯝ ꯈꯪꯗꯤꯌꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯅꯕ ꯀꯩ ꯇꯧꯒꯦ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤꯌꯦ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤꯗ ꯅꯠꯇꯅꯅꯦ ꯀꯌꯥꯠ ꯄꯨꯝꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯄꯤꯔꯁꯨ ꯑꯩ ꯄꯥꯝꯃꯨꯕ ꯑꯝꯇ ꯂꯩꯔꯔꯣꯏ ꯂꯩꯀꯪꯂꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯕ ꯇꯤꯡꯈꯝ ꯇꯨꯝꯕꯧꯇꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯝꯗꯅꯤꯅꯦ ꯂꯥꯡꯂꯦꯟ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏꯅꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕ ꯍꯧꯔꯒꯦꯅ ꯈꯜꯂꯦ ꯅꯪ ꯊꯥꯖꯗꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯅꯤꯄꯨꯔ ꯍꯥꯎꯁꯤꯡ ꯐꯥꯏꯅꯥꯟꯁ ꯀꯣꯔꯄꯣꯔꯦꯁꯟꯅꯅꯦ ꯂꯨꯄꯥ 1.5 ꯀ꯭ꯔꯣꯔ ꯁꯦꯟꯐꯝꯅꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯒꯦ ꯍꯥꯏꯔꯦ ꯑꯩ ꯁꯣꯏꯗꯅ ꯌꯨꯝ ꯃꯆꯥ ꯑꯃꯗꯤ ꯁꯥꯔꯅꯤ ꯃꯇꯝꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯐꯔꯦꯅꯦ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯑꯪꯀꯜ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯤꯌꯦ ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯁꯦ ꯁꯤꯗ ꯐꯝꯁꯦ ꯍꯣꯏ ꯅꯪꯁꯨ ꯐꯝꯃꯣ ꯌꯥꯔꯦꯗ ꯑꯗꯣ ꯀꯩ ꯆꯥꯁꯤꯒꯦ ꯌꯥꯔꯦꯗ ꯑꯩ ꯑꯣꯐꯤꯁꯇ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯆꯥꯁꯜꯂꯛꯑꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯤꯗꯨꯕꯣ ꯁꯦ ꯍꯥꯏꯔꯣꯕ ꯂꯦꯝꯕ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯉꯔꯥꯡꯗꯒꯤꯅꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯣ ꯁꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ
ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯐꯤꯡꯅ ꯍꯧꯖꯤꯛ ꯎꯅꯗꯕ ꯌꯥꯗꯦꯅ ꯇꯧꯔꯛꯏꯁꯤꯅ? ꯍꯥ, ꯀꯩꯗꯧꯔꯒꯦꯕ? ꯅꯪꯁꯨ ꯑꯩꯒ ꯎꯅꯅꯤꯡꯗ꯭ꯔꯕꯣ? ꯂꯥꯡꯂꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ. ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯑꯗꯨꯁꯨ ꯃꯄꯣꯛ ꯆꯥꯝꯃ ꯅꯤꯄꯥꯜꯂꯛꯀꯤ. ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯆꯤꯟꯈꯤꯕꯁꯤꯅ ꯁꯦꯇꯔꯗꯦ ꯅꯠꯇ꯭ꯔꯒ ꯁꯟꯗꯦꯗ ꯎꯅꯁꯦ ꯍꯥꯏꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯎꯅꯔꯦꯗꯅ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ. ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏ ꯍꯥꯏꯔꯣꯕ. ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯤꯡꯁꯦ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ. ꯃꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯉꯥꯛꯇꯅꯤ. ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧꯁꯦ? ꯍꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯤ? ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤ. ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ. ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ. ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯂꯦꯝꯕ. ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗೋ? ꯍꯥꯏꯌꯣ ꯂꯥꯡꯂꯦꯟ, ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯦ ꯂꯦꯝꯕ. ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕ ꯉꯥꯛꯇꯅꯦ. ꯀꯔꯤ? ꯀꯅꯥ? ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯤ ꯀꯅꯥ? ꯃꯍꯥꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏ. ꯀꯔꯤ ꯂꯤꯟꯊꯣꯏ? ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯤꯟꯊꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯦ. ꯅꯍꯥꯛꯄꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯨ ꯂꯤꯟꯊꯣꯏ, ꯅꯍꯥꯛꯄꯨ ꯂꯨꯅ ꯈꯟꯖꯕꯁꯨ ꯂꯤꯟꯊꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯕꯁꯨ ꯂꯤꯟꯊꯣꯏ. ꯂꯤꯟꯊꯣꯏ! ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ, ꯄꯨꯝꯅꯃꯛ ꯇꯥꯠꯅꯤ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯕꯅꯦ. ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯦ, ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ. ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯣ. ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯣ. ꯅꯨꯡꯁꯤꯗꯦ! ꯅꯪꯒꯨꯝꯕꯗꯤ ꯍꯥꯏꯔꯨꯅꯨ. ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯕ ꯃꯤ ꯀꯌా ꯑꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯤꯊꯥꯔꯨꯗꯦ. ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ? ꯍꯥ? ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯍꯥ? ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯂꯦꯝꯕ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ. ꯑꯩꯅ ꯈꯪꯅ ꯅꯪꯒꯤ ꯃꯐꯝꯗ ꯃꯤꯅꯝꯈꯤꯕ ꯉꯥꯛꯇꯅꯦ. ꯑꯩ ꯉꯥꯎꯔꯦ! ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯦ! ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯂꯤꯟꯊꯣꯏ, ꯂꯥꯛꯑꯣ. ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ. ꯂꯥꯛꯑꯣ. ꯅꯪꯅ ꯋꯥꯅ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯖꯔꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯅꯕ ꯏꯇꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯅꯦ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯝꯃꯣꯀꯣ. ꯂꯦꯝꯕ, ꯅꯍꯥꯛꯇꯕꯨ ꯈꯟꯖꯕꯗ, ꯅꯍꯥꯛꯇꯕꯨ ꯁꯣꯟꯖꯕꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯨꯗꯤ ꯏꯇꯥ, ꯑꯩ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦ. ꯂꯦꯝꯕ, ꯑꯩ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦ. ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅꯅꯦ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯣꯏꯁꯅꯨ. ꯏꯇꯥ, ꯑꯩ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦꯀꯣ. ꯑꯩꯒꯤ
ꯑꯩꯒꯤ ꯇꯧꯁꯤꯗ ꯁꯥꯔꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯈꯟꯕꯤꯔꯝꯕꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯁꯥꯔ ꯂꯦꯝꯕꯗ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯅ ꯁꯥꯔꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯗꯣ ꯁꯥꯔꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯣ꯫ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯥꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯁꯥꯔꯒꯤ ꯄꯨꯟꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄꯁꯦ ꯑꯩ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯁꯥꯔꯒꯤ ꯄꯨꯟꯁꯤꯅ ꯇꯥꯏꯕꯪꯁꯤꯗ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯕꯗꯨ ꯎꯖꯔꯒ ꯑꯩꯁꯨ ꯄꯦꯟꯖꯔꯒꯦ ꯁꯥꯔ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯤ꯫ ꯁꯥꯔ, ꯑꯩ ꯁꯥꯔꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯟꯅ ꯈꯣꯡ ꯊꯥꯡꯈꯤꯕꯅꯤ ꯁꯥꯔ꯫ ꯂꯤꯟꯊꯣꯏ, ꯌꯥꯔꯦ꯫ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯁꯣꯏꯗꯕ ꯉꯝꯗꯕ꯫ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯑꯩꯅ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯋꯥꯕꯤꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯔꯣꯏ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤꯌꯦ ꯂꯤꯟꯊꯣꯏ꯫ ꯁꯥꯔ, ꯑꯩ ꯃꯥꯏꯊꯤꯔꯦ ꯁꯥꯔ꯫ ꯁꯥꯔ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯕꯅꯦ꯫ ꯀꯔꯤꯒꯤ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯁꯥꯔ, ꯑꯩꯕꯨ ꯁꯥꯔꯅ ꯅꯨꯡꯁꯤꯕꯤꯔꯤꯀꯣ ꯁꯥꯔ? ꯍꯥꯏꯌꯨ ꯁꯥꯔ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ? ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨ꯫ ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯥ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯌꯧꯍꯜꯂꯛꯀꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯇꯉꯥꯏ ꯐꯗꯕꯗ ꯂꯥꯏꯔꯕ ꯑꯩꯒꯤ ꯃꯇꯦꯡ ꯂꯤꯟꯊꯣꯏꯅ ꯄꯥꯡꯕ ꯊꯣꯛꯂꯕꯗꯤ ꯂꯥꯡꯂꯦꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩ ꯆꯠꯆꯔꯝꯃꯒꯦ꯫ ꯁꯥꯔ! ꯂꯦꯝꯕꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯁꯤꯕꯣ? ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯑꯩ ꯈꯛꯀꯤꯅꯤ꯫ ꯅꯪꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯤ꯫ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ, ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯅꯤꯒꯤ ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯦꯝꯃꯨꯔꯗꯣꯏꯅꯤ꯫ ꯂꯥꯛꯑꯣ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯩꯅꯤ꯫